Chen Kuki shingna phangliba scheduled tribe status asi louthoknaba state leingak ki oiba report lankhalaknaba Ministry of Tribal Affairs na Manipuri ki Additional Secretary da khanghallakpagi matung ina loukhatpham thokpa thabak sing athuba matamda loukhatpiu haina RPI Athawale ki National Secretary Maheshwar Thounaojam na leingak ki pukning chingshillakli Mapalamdagi chingshillakpa Kuki shingna phangpham thoktaba scheduled tribe ki hak phanghanduna makhoina sanariba Scheduled tribe ki victim card asigi mayokta mahakna Union Tribal Affairs Minister Arjun Mundada lankhatkiba wakacherol amagi makha tarakoina Ministry ki maikidagi thadurakliba cherol adugi matangda ngasi kaisampata leiba mahaki yumda pangthokpa paugi mifam amada wafam asi mahakna phongdokibani Paugi mifam aduda mahakna makha tana hai Article 342 gi matung ina Kuki singdagi scheduled tribe ki status lauthoksi hairabadi leingak ki maikaidagi recommend piba amadi National Commission of Scheduled Tribe dagi ayaba pirakpa changi Ministry ki maikaidagi khongthang asi yauna loukhatlaklabanina leingak na thinthaba tawdana yelhomi nataba Chen Kuki singdagi scheduled tribe status asi lauthoknaba khonaba changi masimang mahaki maikaidagi su aiba cherol pisinduna leingak ta taksilagani haina mahakna phongdoki Central government ki site ki sima lakpa ibasidi akoi gi documents to phajana makoi de leire haibagi pot ne duna sigi pot si state government ki site gi torokpa akoi gi recommend tawuduni aduna phamam suthok thoktaba makoi de pibam thoktaba right power ma'am phangi base sina hena sathiri bane seng na harabada sina makoi bu sigi khulai ma'am se pahen ba oiri bane haitare aduna siam tuna I urge to the state government si makoi gi central government de ki sumana chi ama lakpa oirabani na sig on the process ta makoi da tuna sigi akoi gi sigi reply ma pibi ko reply ma pibi matam da makoi gi tawam thokpa aseng ba chumba do dum tawjarakani adugi department ama chang lairi bani Ministry of Tribal Affairs haiduna aduna state government gi site gi amtang tuna reply tawbigo tuna recommend tawbigo Amaromda starasi da thokliba iranga sida mapan leibak tagi changlakpa myoi singi khud yaure haina Union Home Minister Amit Shah na phongdokiba leibana Article 355 ki makhada mapan gi myoi sing tak thokpa gi makhutta ahing nungthil naidana lamdam asingak naba honariba maira paibi ima singda Kumbi Police Station na FIR panbagi wathok aman lakliba se laibak thibani Kumbi Police Station da FIR panbagi thawonga se khudakta leptuna FIR asi handok Piyo Maduna Trabadi Tawong Asina Miyambo Khoirang Khoisauna Handuna Hena Pamdaba Thodok Thorakloi Hainingai Leite Nakalamaromda Manipurdagi Tokhaiba Leingak ama Seba Pamliba Kuki MLA Taragi Manungda Yauriba Minister Ani Asi Article 164 gi Makada Minister Phamdagi Lauthongnaba Leingak na Sinbiyu Lamdam asida Yelhongaidagi Punna Khunda Minarakliba Purup khuding magna amata oina punsinduna mapan lamdagi changlakpa yelhomi nattaba myoi singasi tagthoknaba punna hotnaminasi haina mahakna makata na phongdoki MLA taradugi manungduda minister yauriba minister singdo Article 164 gi matung ina makoi se minister phamdagi lokthokpa yarabane ba maramdi karigino haiba matamda the Article 164 da hariba se the Council of Ministers shall be collectively responsible to the Legislative Assembly of the state haibane ba cabinet koi Council of Ministers se apun bagi collective decision amo oina laiminagadabane haitare adu laiminabagi khudam amta phangdre na separate administration pame na moi makoi gi marakta sign to ba yaushale adun takpadi hojiki honorable CM na su atai lariba minister sing na su separate administration se pamanate haibagi kholaw lauri adu taragadi mabani dangna moigi minister ani du dangna tongane separate administration talakpa haibase 164 article 164 gi matung ina sunga ya banate aduna makoi tara hujigi minister ani se masagi minister phamdagi lokthokpa se article gi matung ina su yarabane aduna yam thuna makoi minister phamdagi lokthokpiyo su haizari